Image PAODAM miyang tabiri basangbo yamnam Anuradha Devi na ikono na kurumsari. Hausang maroy ba PAODA Bisnupur district ki Khoizaman tabida kuki militant sang nanong may kapsalapuda kulunga pa miyoy omsire Chief Minister and Biren Thodo Thopam da lakto na yang sangkray. Manipura odagliba phiba masagi matangda marik sumba wafam singge memorandum ama Citizens for Justice Manipurna India ke President da memorandum pe sangkray. Jingkasi umangkansi haiba wakalonda tha ama chathagadaba mass tree plantation campaign ngasidike hodokre loinana landam asida hiram khuding da ani thopage culture ama leriba se thadokse haina kawa assembly kai maira pai bi location e secretary na pundokre hausa pausan ne pizari Bisnupur district ke Kumbi Assembly constituency ke manung channa leiba Khoizaman tabida khunda ngangnaba semba bunker da kuki militant singna nongmai kapsalapadagi kul ngaktu na leiba mioi om sire ani soklei kul ngakpa sing amasung security force singna handana kapada kuki militant ne singnaba amasu sire ngasi numidang wairam pawpada nakal ani ge marakta lepalaitana nongmai kamnari hairi Thaudokasagi matangda phangba pauna hai ngasi ayuk anganbada pung 12 minute tararam tarakpada Khoizaman tabi khunda ngangnaba semba bunker amada khula aduge mioi marina saba kangbo amana mathau tawduna leiringaida Khoizaman tabiga nangnana leiriba Churchampo district manung channa kuke kanglobna khundariba dampi amati longyana chingba khulsingdage bunker sariba chingthak aduda kakhatuna nongmai kapsan kibani hairi nakal ani ke kota thongnari basingna so handuna kablamba yabage thazaba sulai nongmai kapsilakpa aduna marabbo oiraga khola ngapa mioi ani ke aseba haksang bankar aduge nakal da taramki atopa mioi amage aseba haksang na bankar dage khara lamna chathoklaga taramki aduga mioi amana sining seta wakal joiduna hingaure hairi Thaudok aduda lekhidaba miyosing adudi nongthombam ibomcha jai kontramari apokpa ibotonda Khoizaman tabi chingya maning lekai hawampa ibomcha jahi nipumathoi apokpa lekhidaba keso Khoizaman tabi chingya amasong naurem rakesh sahi kuntaruk apokpa and sanjoy Khoizaman tabi chingya ni hairi Khoisang naraba miyamna kuki militant sing kulgi anakpada bunker saduna leichalakle amutang takthopio haina Kumbi Assembly constituency ge MLA amasung Bisnupur district police ke SB da haizakrabasu takthopidana kuki militant singna mafam aduda sangsilaktuna khula ngagleba nahasing adu happy bani haiduna asiba haksang singkha adu loktharuraga Kumbi Assembly constituency ge MLA oiriba S Premchandra ge Kumbi Salan Konsinda Leiba Yumgi Sumangda Tinjalake Hairi Tungda Police na local uraga Rimske Miren Sangda Thamkre Hairi Kol Ngangliba Mioi Ohum Nongmaina Panduna Siri Haibage Pau Tanabadagi Kula Aduke Khoisaw Naraba Kunza Singka Amasung Masangyam Laba State Ke Security Force Mapamba Aduda Sangsin Naraktuna Ngasi Ayuk Anganba Pongko Ahumlam Tabadagi Hauduna Kuki Militant Sing Takthokna Bagidamagda Mapamba Aduda Sangsin Ki Hana Mapamba Aduda Leramba Kuki Militant Sing Aduna Security Force Tamna Nongmai Kapthurak Pagaloinana Mapamba Adu Han Handuna Chake Hairi Nakalani magta areba kham laitana nongmai kamna khibada kuki lalhoba ama sire haiba kampham tawangam ke atopa kuki militant manga natraga taruga ama so nongmai kamna ba atuda soitana siram lagani haina panari amoramda thokdok aduki pau tabada Manipur lenga ke Chief Minister Nongthombam Biren thokdok thopamda laktuna khol ngakpa naha ahum sikhiba chingthaka adu tamna kakhatki adambo ainamak manaka nakpada Kuki militant singka takthongnaba security na chathariba operation amasung kuki militant singna handuna kablakpa tawnaduna akan mamongda nongmai kamnariba aduna marambo oiraga
khudongthiba thorakpa yai khanbadagi singdona adu yaramdana handuraki Chief Minister na lakpada miyamna mitam miyamgi pujansi kanbiyo haina lauki adamoinamak Chief Minister de mafam aduda pantharamdana hanke hairi Lamdamasigi indigenous nataba mapal lamdagi extended source amana kuki shu militant singda support tauraka amadi cabinet minister ani yawa kuki MLA tarana separate administration taliba asi conspiracy amaga loinana tawba thawong manba hause ko eriba manipur gi phibam ase oirakpani haina barke president Draupadi Murmuda Citizens for Justice Manipur CFJM ge maikidagi memorandum bisangkre hairi Hiramasiga mari lainana ngasi Manipur Press Club ta CFJM ge chairperson Khaidem Manina permission da hai separate administration taliba kuki MLA taragi mathakta BJP natraga India lengana hausak phawda action lokhatpagi mami amata tadri adubu thoklibai irangka asana maram poiraga hausak phawda nakal animake oina mioi chamaka kontra hena lekhidre amadi mioi lishing homphuromna lansinnaduna awat chaithenga mayonari maraka sidamegi tangka ahomdagi Manipur ge lablan oiriban national highway to ase kangpopida leiba kuki organization kharana athingba thamdana pochai budok pasan tawba yahan khidaba adu hausak phawba athingba lauthoktre punama ase India amadi Manipur Gamina State National Highway Protection Force semdana ngak senaba honagadaba adusu hausak phawba honadri High Kona lambi asida thamleba athingba ase lauthokduna praja miyamda jamna thangna bapolambi hollo haina order thokrabasu ngasi phawba lenga ka sena thabako aina pangthoktre Hauki bazungi tangka kunipanda local paper kharada yamlaba kulaipuba truck ahum Myanmar fawraga kuki militant singda yaukhre hariba ase kadai phawba sumbano chumlakade India lenga ke mari lenaba authority na kari action ta amade case lokhatlabage asigumba elegant oiba thabaka asidi case lokhatuna judiciary inquiry tawba khakna yaroi NIA natraga CBI da sinaduna tisil hangadabane puru kontra mangana punna kundaba lampa asida puropa amana tokaiba administration talagli adubu Manipur gi oinade hanadege hauna ST singi oinade article 371 clause sena tongamba autonomous district council ek ama tanaduna separate administration ta ama sanaduna lagli tholebi irang asi lengangna ningthina thabaka paikhat pachumi madun natragade kanglop masengi marakta civil war tholakpa yai haike adugi kanunge makota yongrabra yongdribra adu ma yori hairagadi madu authority na kali action lawre authority na tumina leisi yana bisala dabonde tokte yaramo adu kali action lawkala kali ma yorumna taragana adu yorumda taragasu kalai mongo yokra kali am singa se mase lalon ba tipo potopon tawri ba kholi ba mayam se yan mun tokta si kali yan bano Alliance for Development Alternatives Manipur Adam Head Office Kaksingna Divisional Forest Office DFO Tawanga Kusamnaraga Chingkasi Umangansigi Wakalunda Tha Amachumna Satakadaba Mass Tree Plantation Campaign Kaksing District Police Superintendent of Police SP Toksom Brikamsina Ngasi Anganching Ekopa Kaksingda Hudokre Range Forest Office Kaksingi RFO Lystrom Dines Yauna Forest Guard Sing Anganching Eco Park Kaksingda Sunday Kudingi Jathariba Sunday Eco Club da Sarugyariba Volunteers Singamade Kaksing Kaitala Punmanupi Loke Members Singna Sarugya Kiba Thauramgi Nungi Waron Piraduna Adam Kaksing Secretary Surja Katri Memna Housing Manipur da Umang Mangsalapana Piragliba Climate Crisis Ke Chaiteng Kyasi Thenganaba Umang Kannaba Mipung Kudingna Upal Thazanba Amati Thariba Upal Hinganaba Honabagi Hainavi Thambagaloinana Apunba Lamgi Sarup Tara Topagi Mapan Oriba Chingi Saruk Shingda Umang Kanbagi Akanba Khongzang Changsin Basu Matau Taragle Haike SB Kaksing Toksam Brikamsina Pongdorakpada English Ngani Ani Dage Adamna Miangaloina Letana Changsileba Angansing Ikopaki Ihausina Maru Koklaga Leramba Ching Asi Ngazidi Pungsang Sanganba Ngambasida Penba Pongdo Bagalonana District Police Kaksing Ibaki Deki Sopang Biaba Mateng Pangani Haike Ngazigi Tharamda Uthasi Uhingansi Hypercolaugalonana Sarugiari Basing
punna jing kaminarba tungda haukiba lisingani kumathoida thokiba lamai chakpagi thodongna maram moiduna upal ningthina hawang amdriba angan ching ikopa ge khanung chuthangba saruke akangnaba mafam singda SB kaksing nalu singduna miyamna upal chamaram thaminaki Taurangi manung chana Adam Kaksingi Secretary Surjit Khetri Miyamna SB Kaksing Amadi RFO Kaksing da Yes Sunday and a Holiday Sport Environment Amamam so Kudol Tamki Kaksing High School 1984 Metric Batch na Kaksingi Manung da Leiba Handag Lauthokiba Manipur Board Amadi CBIC ge Class 10 Amadi 12th Position Laura Krabasing All India NET Amadi J Advanced Mai Palakraba Singh and All India Civil Services Preliminary 2023 da Paurakraba Kaksinge Mahiroi Tarukta Ngamzaba Cell Amadi Certificate Piduna Puning Thawakre Ngasigi Library and Information Center Kaksinge Mipun Sangda Pangthokiba Manapi Bage Tharamda Tinkiba Mairoi Shingna Meritorious Student Singa Interaction Program pa Amasu Pangthoki Ngasigi Tharunga Marilenana Lup Asage President and Munad Maitena Haikibada Leba ke Thogliba Nena Tadaba Marak Oirabasu Mahiroi Shingbo Puning Thogataba Yade Kansatuna Makoina Mapan Lamda Sakidringaida Ngasige Tharamba Se Pangtok Sabadi Santileba Maratapa Samasa Ama Sembada Apapa Mahiroi Shing Amade Guardian Shinge Asovathodang Lay Mahiroi Shingna Tungi Yumbini Marama Asina Mahiroi Kunaibu Sembada Amade Chokotpa Manipur ama sembada ekoi punna sarugya minasi haina and munana miyamda media ge thongda apel tawke Kaksing High School 1984 Metric West ke President Naurem Munna Secretary Naurem Zoykumar amasung Executive Member SH Manihana Thorama Pusango oiduna pangthokiba Tharom adugi ahobada Manipurda tholiba tangdu leitadaba Pibam Asida Laikidaba Singe Mapamda Ikai Kumnaba Utpa Amadi Maka Tarakpada Pandaba Tautok Singa Amohana Toraktaba Oirasuno Haina Tonizaba Oina Minute Adetubina Lepki Haukiba Migi Tanka Ahumdagi Manipuda Kangudana Torakiba Irana Maramoiduna Moridagi Myanmar Romda Sensinduna Matam Sangna Mapamda Sangzapam Lotuna Ledaglaba Maite Puriki Mioi Mari State Amadi Central Force Ke Apunbatimna Kalaba Matung Committee for Peace and Social Harmony da Ngarang Sinadaglaba Tungda Mioi Mari Adu Makoigi Imang Manung Mari Lenabasing da Kusinakre Committee for Peace and Social Harmony Head Office Kaksingi Maikidigi Torokpa Cherola Madapundarakpada Maite Puroki Mioi Mari KSI's Dament Maite KSI's Boinau Maite Moirang Them Ningtembi Maite Amade Moirang Them Nawi Devibu State Amade Central Force ke Combined Team na Kanna Honaduna Kanduna Garang Julagi Tanka Amagi Numidangi Pung Mapalom Tabada Committee for Peace and Social Harmony Head Office Kaksingi Members Sangda Pau Pirakpadiki Makoi Maribo Committee na Housing Salaleba Relic Camp Indoor Stadium Kaksingda Sangda Pampiki Tungda Makoibu Makoigi Imang Manung Amadi Marileneba Sangda Kusana Kibani Adabulai Baktibadi Asiguma Owana Tarba Mursing Asibu Lepam Chapam Pinaba Honazariba Amadi Tumba Chaba Kangdaba Makai Miangidamata Honariba Committee Asida Topa Puroki Mioi Kansinduna Tamkre Haiduna Lebang Miamda Committee Bulana Wanaba Honariba Fazataba Wahi Watakia Sisna Bagalona Committee ke President Onsanduna Aki Akang Nangan Kibabo Committee na Akan Mamong da Kandem Tawi Tungdadi Asigumba Tumaran Kangdana Lana Pau Sandupagi Tabak Tawidana Basu Committee for Peace and Social Harmony Kaksinge Maikidegi Haizadagli Housing Manipurda Toliba Irangasana Marampo Oiraka Lansel Laktuna Kaksing Chumnang Laikai the Leiba Swadhar Grey Home da Changrapam Loduna Lading Ida Pokpi Angang Nipi Macha Amangi Ipan Thabagi Tharom Ngase Homasida Pangtopagalona Angandoge Mameng Siton Kre Ngasigi Tharom do Sradha Ngapigani Ngasigi Tharamduda Swadhar Grey Home Kaksing Sumnang Laikai Amadi Committee for Peace and Social Harmony Head Office Kaksingna Pullaga Sinbani Angang adugi apokpigi meng Sorokhaiba Mocha Maitei amasung apokpina S Tamulai Makawi Makoi Bisnupur District ke Kumbi Kendra ke Maning Chanba
Lengang Mangjindagine. Makoi Lansanaraklaga Public Yoga and the Nature Cure Association Kaksing Sumnang Chalaiba Swadhar Grey Home the Lerakpadagi Haukiba Jungi Tangkuntarukta Zanens Enfalda Angang Unakibani Ngasi Ipan Takiba Angang Aduki Maming Langambi Hainaton Kre Hairi Hayeng July Kitang Ahum Guru Purnima Ningthokaba Numid Asida Sai Susanti Idokir Sanglen Kit Blossoming Center Kaksing Kunya Lekai Chanjau Jatra Irengban Road the Leba Sanglen Asi Sankaragani Sri Saita Sai Seva Organization Kaksing District Cherolamana Pondoragli Lamdam Asida Hirang Kudimakta Ani Topage Culture Amalariba Asi Tadokse Masina Yemlo Nariba Yengnaba Singna Hena Kudong Saba Launa Nabagi Masakama Oide Haina Kawa Assembly Kai Marapaibi Lokizanen Secretary Laistambo Ombi Memsana Pondokre Kawa Assembly Kai Marapaibi Lumna Sandana Kawa Community Hall da Singzamai Dage Lilong Pawda Ladiba upon Ba Marapaibi Shingi Oiba Mipamba Ama Pangtokiba Taurampa Ama Kakmari Lenana Mana Wapama Asi Pomisana Pondokibane Mana Makatana Hai Loising Loya the Ladiba Lamsinka Asige Asengma Mapu Kanano Haiba Chapchana Kangdoklaga Lengana Tabaga Paikapa Matam Oide Lamda Masida Anitopage Kalsa Ladiba Asina Yenga Basingna Lina Kudong Sabakaya Ama Lodiba Asi Levactivani Maramasina Nungaina Tapa Kea Ladibasu Manunda Tamsi TV Mamanga Tokumsi Miam Nasu, Tonga Kia Santoleba Asitopiu, Maduki Mahoti Iranka, Amagi, Haurapamba Adukadino, Haiba Kumna, Tidong Minaraga, Amata Oina, Atuma Maikaida, Kongsang Sang Seminasi. Tangdulaita na Lady Bapibamba Asi, Atubada, Santi Hanzalanaba, Atumba, Lambi Tiduna, Puna Honaminasi, Relicamta Lady Ba, Tungi Yumpident, Oidiba, Angang Singi, Mahi, Tampa Panganaba, Amadi. Relicamta Tangdulaita na Lady Basink Mapam Sana Tamnabalengang Senbiu Lady Ba Yamlaba CSO Singnasu Tokai Tabag Tobaki Mahutta Apun Mana Pangane Haiba Wakalona Amata Waina Punsindona Tabag Tobi Haiki Nasige Apun Bagi Mipampa Aduda Sadugya Kiba Chingzamaidaki Lilonga Pawada Lady Ba Maira Paibi Lupsingi Mehut Singna Tokliba Irang Asige Matangda Wapam Kia Pungdok Tangki Amadi Apunbagi Mipam Asigi Oiba Warep Kiasulauke Hairi. Mokoina Ikoki to Lambila Semakadori, Kuzi Matam Lawyer of Nemarum Taraga. Only Bangang Singula like Sutam Hanbiba. They lived in the lady Kangute, Kayam Queen Mayam, not happy the Dori gave up. Masigi Tantu like Nabakainoma, Obida Naba, Honabada, so what's down your Lojage, or what we die now, Lady Society, Civil Society Punamaka, Upon Bana Pangalni, Amutang Punsin Minase. Manipura Toli by Irangasi Numit Taranigi Manungda Loishan Naba Lengang na Honabiu Kuki Terrorist Sink Atubada Taktopio Haina Kwakaten upon Ba Mara Baibi Luke Makidagi Taxilakli Kwakatenta Bazada Manipuda Tongamba Administration Lebe Yaroi Kuki Militant Sink Manipuda Gitakto o Haina Kwakate upon Ba Maira Baibi Lubna Wakan Mipam Satake Maduda Maira Baibi Aduke President Sobita Sowamna Hai Manipuda Lady by Irang Ase Atubada Loishan Biu Manipuda NRC Chanahalu Kuki Militant Sink Bankar Kea Tampake Singkong Singya Keada Sazalakaba Ase Taktokadabane Manipur ke upon Bage Saktamba Kainaba Thong Sink Chathanaba Yaroi Maduki Mayukta Miamna Legani Lawu Singo Matamna Kuki Militant Singna Ayet upon Pibana Low Ubayadana Lady Masina Chaktang Bage Kudong Sadaba Ado Manipurda Mayona Rapayana Lady Lengang na Chingya Amati Low Uba Yadana Ledaba Mapanda State Force Tambiduna Low Unaba Tabaka Paikat Bio Mahitamba Pangdana Ledaba Mahirushing Mahi Tamhanaba Tabak Paikat Bio Haiki Akoigi semjani ba look asi kendra mari Kwakatel akoiba sida laiba koigi pasoi sagomba samthong amadi nauria hainiba koigi kasamthong ge akoiba Kwakatel akoiba sida laiba koigi maira pai look kuma panna semjaba adugumba akoigi apunbagi saktam ama sagatba look amani loina na akoigi ngasi ki sarkar asina athubada akoina pamjaba si ase center ga tanaraga center ga naubiduna akoina pamjaba thamsi ase thuna action tawbiduna
पांथोकपा लंबीदुना अखोई पामजबसे थुंगनबियो हाइना अखोई अहमद लुकि माइकैदगी थमजाई Zone Coordinating Committee for Peace Yauba Mioi Amataga Lungmai Seluka Mari Lainade Amade Lungmai Seluk Committee Asida Yauba Mioi Singsu Lungmai Seluka Mari Lainadre Loinana Kaitel Manungda Tokai Taba Mongda Lengake Oiba Tahaba Pirep Logum Se Haina Lungmai Seluke Secretary Asam Nirmalana Ngasi Manipur Press Club Tapangtopa Pawgi Mipam Amada Pongdo Kre Mana Makata na Hai Toliba Kangluki Irang Asida Laikidraba Thawai Sing Yamna Pamui Lehuri Pasenka Asi Makatana Awa Ana Tadanaba Kari Mateng Pangsige Haibadu Kumna Wakal Kantha Minaraga Amadi Imong Manungi Imong Manungni Kalaga Taha Pirep Logumsi Kaitel Leptuna Lairagade Lebaki Economy da Chauna Matenka Pangbangamloi Loinana Lana Sida Mateng Pangbangamloi Maramasna Kari Kongthangna Pagane Haibagi Apunbagi Pirep Lominasi BJP Natraga Congress Haibagi Wakalont Nathairaga Manipurda Lakiba India ke Luchingba Rahul Gandhi Unaduna Paramilitary Forcing na Yengliba Manadaba Ming Security Advisor na Kumna Yangsal Hanimbagi Su Handonaba Wapam Yauna Kuki Military Sing Dege Kulai Lauto Triba Pawalan Asi Lepoi Haiba Wapam Tanke Rally Camp the Lady Sing Su Masam Masage Maramda Hanjal Handanaba Akanaba Tabak Baika Minanaba Mahake Mike Maikai dagi Tawayaba Tabak Sing Tawio Haina Apel Tawke Madamamada Tokiba Nupilanta Adu Lupa Amagi Mingda Tokiba Nati Maram Asana Handagi Irang Asidasu Dongan Ba Lupa Semba Natraga Warepa Lobagi Mahuta Apunbagi Oiba Pirep Lominasi Haiki Kamal Turzambana Iba Churasampurda Kundariba Maiti Singh Anisuba Sayol Haina Mingtonba Lairik Pongbagi Taramgazi Manipur Press Club the Pangthokre Taramadada Manipur Site Parishat Impalge President Longsamp Zoichandrana Sebges Site Academy Awardee Yumlembamba Ibom Chana President Oina Saduyake Lairika Sige Masak Site Academy Awardee Dr. Makon Bani Mongsabana Taki Tarongi Chief Guest ke Waral Piraduna Longsam Zoichandrana Hai Apunbage Wakal Haibase Check Amadi Bilamati Sisinaraga Saga Kadabanate Ekogi Wakalona Saga Kadabane Maramasina Ekoi Punna Wakal Sagat Minaraga Purupa Ase Kanaba Amadi Apunbage Saktam Manghandanaba Punna Hona Minase Haiki Kamin Loktake Kanglatong Bida Leiba Kuki Singda Thaido Kinaba Pusilakiba Pirol Amadi Chana Tangnaba Polam Kia Awang Laikin Tabigi Maira Paibi Amadi Club Ki Mio Shina Pagakre Haide Hiramasaga Marilainana Ngasi Awang Laikin Tabi Community Hall da Laikagi Maira Paibi Amadi Club Singna Paugi Mipampa Amapang Tokre Paugi Mipampa Aduga Marilainana Laikai Asigi Mihoti Hizamba Priyokamana Hai Ngarang Numitang Punda Nipanom Tarakpada Mahusagum Laikai Asigi Maira Paibi Amadi Club Singna Lambida Ngak Senduna Ladingai Restoration Number Thadaba Tata Traka Amada Mui Nipana Poche Kya Hablaga Puduna Laki Maduda Makoida Wahang Pahonga Tawada Pakuma Amata Manarakta Badage Ahinka Ama Pazanana Thamke Ngasi Ayuk Purakliba Pulam Singa Adu Kamen Loktagine Amadi Pulam Singa Adu Kuki Karana Kangatumbida Purang Nabakangalak Badage Makoina Puduna Lakbane Haidakibane Masida Miyampa Aduga Wari Sanabadage Pulam Singa Adubo Puduna Lakiba Miyoshinga Aduna Pulam Singa Adu Puraroi Makoiga Marilainatre Haina Yana Cherol Sayitang Naraba Matunda Makatana Arunba Mongda Potter Putopusenta Tauradoi Hadapadagi Makoi Nipan Mak Kangatumbige Club Senka Kauduna Sinakre Haide Manipudai Irang Toktuna Miamna Charang Nabapunsi Marel Amada Lairingai Cherakseda Kwakta Dake SB Tablet Pudana Lakpa Mioi Ama Ningtokongge Miamba Amade Ningtokong Kaiten Pambi Ima Ibin Singna Ningtokong Kaitenda Pabangam Kre Paraba Mioi Police na Pokre Paraba Drug Sing Miamna Mapam Dumagda Maitadana Mangang Kre Ngarang Numidang Ningtokongge Ima Ibel Nishaband Club ki Mihut Singka Punna Achak Awong Gari Kudemak Jack Tauringai Pungka Mga Makairam Tabada
Valino Amend 01 AZ 1266 tongduna lakpa kwakta 1 number 5 dake maite pangal amana thoduna lakpa gari ama check tawrabada SP tablet strip chamaga mariphu yarambadage pagat pangam kibane haide Paraba polam sengka adu ngarang numedang pung nipan makhairom tabada miyamna ningthagong kaithenge didim lambi miyam mangda mai thaduna mangan ke tungda paraba miyoi aduna pulista khusina ke haire Amaramda Manipurda Housing Tolibai Irange Cheragasida Kwa Manada Huyawi Haina Miyamna Mipain Nadigai Cheragasida Kwa Manage Polam Singh Poduna Lakpa Matai Manau Bisnopo 1 number 7 ge Marapaibi Ima Ibn Singh Amati Miyamna Paraba Matung Kwa Mana Singh Adu Miyam Mamangda Ngarang Numidang Pung Taderam Tabada Mai Thaduna Mangang Kre Kwamana Puramba Paraba Miyushing Adudi Santos Gupta Jai Kuntranipana Amadi Mahaki Loinabi Rekha Gupta Bihar Degine Hausana Bisnopo 1 number 7 da Leibani Haide Makoi Anina Imphal Dege Kwamana Polang Taruk Charana Lupalaka Anirunge Oigadaba Polam Sangase Bisnopur Tamna Puduna Lakpada Bisnopo 1 number 7 ge Mera Pai Bisingna Ngarang Nungtin Pung Taruram Tabda Santos ge Yumdage Pagat Pangam Kibane Bisnopo 1 number 7 ge Mairapai bi Luki President Wahingbam Punimana Pondorokpada Irang Asida Lekidraba Isa Singedaba Bisnopo 1 number 7 ge Mairapai bi Shingna Nungaitaba Pungtapa Oina Numit Mangane Sinta Leptana Lairakpani Asagwaraba Matam Asida Makoina Kwa Manage Karbar Tarambase Yamna Laibak Tibani Asagumatabaga se Matungna Amuhana Tawigano Haike Nationalist Congress Party Chief Sarata Powerna Nahonana NCP bu Sangat Pangamlakani Haina Sivasena UBT ki leader Sanjay Rawat Haike NCP Chief Sarata Power ke nephew Azata Powerna Eknath Sinde Gamenda Deputy Chief Minister Oina Wasak Lokrabasu Maharashtra ki miyamna NCP bu support lengdana tawdi haiba wafam Sarat Powerna phongdoke Sivasena leader Rawana Makatana Haikibada Udav Thekariga Loinana Sarada Pawana NCP bu Nahunana Sangat Pangamgane Azit Power Amasung Eknath Sindegumba Miyushingna Maharashtra Mangangadari Haiba Wafamsu Sanjay Rawana Phongdoke Housing Arabada Maroiba Pau Omone Pizari Bisnopur District ki Khoizaman Tabida Kuki Militant Singna Nomai Kapsalapada Kulunga Pamiyo Om Sire Chief Minister and Bidan Thodo Thopam the Laktuna Yang Sankrai Manipura Odakliba Piva Masagi Matangda Marik Sumba Wapam Singhe Memorandum Ama Citizens for Justice Manipurna India ke President da Memorandum Pisankre Jinkasi Umangkansi Haiba Wakalonda Tha Ama Chathagadaba Mastery Plantation Campaign Ngasidike Hudokre Loinana Lamdam Asida Hiram Khuding da Ani Thopage Culture Amaleri Basi Thadokse Haina Kawa Assembly Kai Mairapai Billo Kitchen Secretary na Pundokre Image PAODAM ngasi ke de matang asida loijare ming tabiri bisang ba amaka hana khurumjai